महाराष्ट्र के भाई धीरज माली को धन्यवाद करती हूँ। आपने बहुत बड़ा मदद किया है। आपने हमारे जो मणिपुर पर जो बर्निंग हो रहा है इसी के लिए आपने जो 1000 का डोनेशन अमाउंट किया है, बहुत बहुत आपको धन्यवाद शुक्रिया अदा करती हूँ। हमेशा और भी तरक्की करें आप, और भी ज़्यादा इस तरह जो भी परेशानियाँ आने पर आप और भी ज़्यादा डोनेशन कर सके, भगवान से यही दुआ करूँगी। शुक्रिया डोनेशन करने के लिए, धन्यवाद। ngasi donation gi amount amasung ming hajarake chinaw mayam kuki na khoi manipur siga landara pade asuki mati ware abada kuki se maru tumna muthatlasi haina ibung yu passing amasung ita amasung iche singna angamba mai magi donation to bira pagi tamakta haningai ja thagachari kuki aiba kuki sidi hujik akhoina asuki mati pen dare abada ichinaw ne na leminara baga ngasi moina akhoibu hatoke akhoibu maru phungna muthatlage na khallaga moina पी प्लान तौरगा मोइना तौरैबा एटेक्सिगा अखोय सिकिमतिक पेंदरे हाइबसे असे आइगी वीडियो सिबु यंगबिरगा मणिपुर की तमक्ता इमा लेबाक की तमक्ता इफुरुप इजाति नुसिबगी तमक्ता थमोय चावबा इचे इबुंग अमसुंग लैरिबा इचिनाव इतासिंगना डोनेशन तौबिरकपबु हानिंगाय ता थागतचरी अदो डोनेशन तौबिरकपा इचिनाव इबुंग इपा मयाम पुनमकी मिंग अमसुंग अमाउंट हाइजरके अदो अंगसी की से अहांबगी लाकपा डोनेशन नि मथंगी डोनेशन से हयेंग अमुक मथंग हप्ता हापचरके अदुरि इचिनाव मयाम आई मिंग से हाइडोक चरके अहमदा मिंग हाइडोक चगे थमोय चावबा इबुंग ओजासिंग हानिंगाय ता थागतचरी अहम अमाउंट हाइजरगे अहम अमाउंट से रोमेन सिंहा बोनतेरापुर असम मागी हजी हजी लेबा करेंट एड्रेस से नियर नाहरकटिया कॉलेज रोड मान लिसिंग अनि विनय सिंहा जयपुर फॉरेस्ट आईबी डिब्रुगढ़ असम मान लिसिंग अनि मंजित सिंहा नाहरकटिया कॉलेज रोड डिब्रुगढ़ असम मान लिसिंग अमा मोय मसिनाव अहुम सेना पुंजल लगा इसिनाव और मजाय को मरुब अहुम सेना पुंजल लगा लुपा लिसिंग मंगा अपुन मम थाबिरे यामा चोबो यामान थाबिरे इ हानिंगाय ता थागतचरी अदो ओजाबो ओजाना सिनबिरगा ngasi अखोयगी मणिपुर इरमदम सिबु कन्वीनबगी तमक्तनी हाइना इबुंग युपासिंगी थावना ओइना बिगी तमक्तनी हाइना थाबिरेबा सेनफम से यामना सावरबा सेनफमनी अखोयना सेनफम सिगगी साक चालुक अमदि इबुंग युपासिंगदा अखोयना ngasi पिजबा ngambagi mahaido yanjaba phangbani ai khanjana ibung upasing haingai ta thagachari makha taba sen amukamung haidok charake मथंगी अमाउंट से ना मिसेस लाइखोंबम रामेश्वरी लुपा जांगै थागचरी रामेश्वरी बु हानिंगाय ता थागचरी अंगम मतेंग तोबिरपै तमक्ता हानिंगाय ता थागचरी याम नुसी उदय मथंगी अमाउंट से ना युमलेमबम प्रेमानंदा लुपा सामा युमलेमबम प्रेमानंदा बुसु हानिंगाय ता थागचरी याम नुसी असमायना मतेंग तोबिरपा आई थाजरुदे असमायना मयामना मतेंग तौसनबिरकनी हाइना दोयदी मथंग से ना अखोगी विनोद receive from Vinod Rajkumar Sayananda Das ay naman Vinod kini ko siya lupa sa humapay Vinod na lupa sa humapay da yam nungsi masamak su Manipur gini magi su channel lay kuman lay hay na yam nungsi ba inaw ni ima laybak Manipur kang laypak tanga si wari ba asigi tamakta inaw Vinod na yam na saura ba mating to bida Vinod po haninga ta thagachari kang laypak na yay pare asumay na mitay gi i नुंसी बदगी ngasi inaw Vinod na thabireiba amount se yamna saurba amount ni thagachari inaw mathang sena wangkhem joni sing lupa jangai thagachari wangkhem joni sing busu haningai ta thagachari ahum mathang sena mu sagol sem ibungo meitei lupa sama thagachari sagol sem ibungo meitei busu haningai ta thagachari yam nungsi asumaina mayamna mateng tawsan birakpa tungda so atai su hena mateng tawba ngamba oibiu ibudona tawsan bo oibiu matam puna makta अवाबगी मतेंग तौबा ngamba oibiu mathang asina mitan singha lopasani yam satin thagachari mitan singha bo mitan singha bu su haningai ta thagachari lopasani donation to birapa matang asiga yam sauraba donation ni thagachari mitan singha sina akomda amuko lupa jangai makape sani jangai sure maya mon se yam nungsi degaidi pranab chanda ai ko mase chanda pranab chanda mana lupa sama thagachari pranab bu su haningai ta thagachari asmaina miyam na mateng asum tawsan biu tung da so ko ibung yu passing gi angam mateng to minasi ay apun boina tha phara ga ibung passing gi mafam da si sempam sigi mateng puraga ay mafam do chacharu gi ana lepsari de mathang sena khange bam ranju kan han biro khange bam ranju lupa jangai khange bam ranju bu su haninga ay tana thagachari asmaina asum mateng to lepi ganu ko apun boina mateng to minasi kukina tawri base jam usit thawai dare abiro QR से हापचबदा ख्वाई अहम डोनेशन तौबीरक्पा
ibungbu haningai ta thagatchari mingdi Champalal Singha haina L Champalal L Singha Champalal Singha lupa chamnga lupa samwa hapai yam nungsi haningai le ta thagatchari ahambada hapapa yamauni ibungbu haningai ta thagatchari ina oigadra ibung oigadra kanglipang nungsiba chinaw nungsiba bu haningai ta kasargi Champalal Singha L Champalal Singha bu haningai ta thagatchari jadi ani subada Okram Memi Devi mai mingse Okram Memi Devi kori lupa jangai hape thagatchari Okram Memi bu haningai ta thagatchari lupa jangai hapi rai adusu yam sauraba mamani matang lupa asiga amta hapasu se matang ki jam sauraba amount ni thamoi chauna hapi rawa thamoi mayam pura ki pathok chara ke ko jadi ahum subada L Lipon Singha lupa sahum El Lipon Singha busu haningai ta thagatchari ibung yupasing na mateng tawbirakpa akhoina su khungai ibung yupasing da mateng amadi akhoina su tawjabagi mahido yanminasi doidi mari subasana Yumlembam Tejamani lupa sani Yumlembam Tejamani haningai ta thagatchari akhoi mitei phurbi jati nungsi biduna ngasi lupa sani thabi reiba ngasi akhoi ga punsigi unadri bani adu orega su ifurbi jati gi ni haina ngasi lupa sani thabi rakpa haningai ta thagatchari Tejamani bu jadi mathang sena Wanglembam Doren Singha mana thare se lupa chama thagatchari Wanglembam Doren Singha busu haningai ta thagatchari ising ta su leiba phangi sak chaluk ama ta so khoina pijaba ibung yupasing in haina langja bangam jai jodagi mathang sena Waikhom Momita Devi magat Waikhom Momita Devi bu haningai ta thagatchari Waikhom Momita Devi haibasidi Momita Wai haina channel ama leibani masamak Manipur gini akhoi irang se horokpadagi mai thakta angam mamateng loi taunari bani asiga donation laiba mayam sisu donation laiba mayam su loi taunari bani akhoi su lan hek horokpadagi angam ba thakta loina taunari ko lupa janghai tangsam su oiraga su ngasi ita Momita Wai na lupa samga hapirakpa bu haningai ta thagatchari akhoi mitei ibung yupai chanaw nungsibadagi ifurbi jati nungsibadagi lupa samga hapirei ita Momita Wai bu haningai ta thagatchari magi channel ama leibani ichinaw sina khangning ba taragadi Momita Wai gi channel la sum changaga Momita Wai haise kanano uba yagani adudi mathang sidi aigi imanaba ma Maharashtra dagi ni mase Marathi machani Dhiraj Mali haina mase Marathi machani mitei bu yam nungsi mase Maharashtra dagi mitei bu yam nungsi bani na mana mingse Dhiraj Mali mana lising ama hapirei Dhiraj Mali bu haningai ta thagatchari nakho mathangi amount habira kusena M Biramani Singha lupa chama jangkhei thagatchari Biramani bu so haningai ta thagatchari dagai Biramani bu hanana thagatchari TS Amit Kumar Singha lupa chama TS Amit Kumar bu so haningai ta thagatchari asum mateng tawbiu asumaina mateng tawbirak pase haningai ta thagatchari madogi mathangda Krishnamani Singha ai naw nungsiba Krishnamani Singha aduge makhagi amanju amu haijarake Wangamba Singha chani jangkhei Wangamba Singha bu so haningai ta thagatchari lupa chani jangkhei amount to birakpa donation to birakpa bu haningai ta thagatchari asumaina mayamna sum angam ba mateng to biu yam nungsi yam thagatchari anglipakna yaifare Irom Roshan Singha lupa chama Irom Roshan bu so haningai ta thagatchari asumaina mayamna yamlaba mateng to salakpase thawna ama akhoi bu hapkatpi yam nungsi ibung yupasingi akhoi su angam mateng tawjari ane lepi reiba mayam sibu haningai ta thagatchari mathang asina Irungbam Meghabati Devi lupa chani thagatchari Irungbam Meghabati bu su haningai ta thagatchari dagi khang kari Wangkhem Mayum Rina lupa chama thagatchari Wangkhem Mayum Rina bu su haningai ta thagatchari asumaina mateng tawbiu next na Laisram Abung Singh lupa chahum Laisram Abung Singh busu haningai ta thagatchari lupa chahum donation to birai yam nungsi thagatchari asumaina asum matam pumada mayamgi mateng to ba ngamba oibu ibudona thaujan biba oyasanu mathang asina Yumnam Thaibema Devi lupa chama thagatchari iche Thaibema haibise yam nungsi ba iche ni akhoina di iche aina kaure asengbadadi oza oiri iche bu haningai ta thagatchari iche na yam aman leiraba wafum khara su engonda takpi rei yam nungsi iche na sumaina akhoi bu phone tawraga contact tawraga takpi rakpa haningai ta thagatchari iche na su lupa chama yam aman yamlaba donation tawbi rei haningai ta thagatchari Yumnam Thaime ba iche busu ikai khumba uchari mathang asina Kalim Ansari lupa chani thagatchari Kalim Ansari busu haningai ta thagatchari akhoi hujik mitai amasung mitai pangan se ichinaw ni haibagi apun boina lei haibagi asi saktam moina lupa chani donation to birei mingdo kaya ba
Kalim Ansari, Kalim Ansari bu haningai tana thagat Kanglei chari Pakna Yai Phare, Kanglei Pakna yai phare Wanglem Pradip Khuman, Lupa Jangkai, Wanglem Pradip Thagat chari. lupa jangai thabi re yam nungsi thagat chari tungda tai su hena donation to bang ambo ibyu Next asina Waheng Bam Ratan Singha Lupa Chama, Waheng bam ratan lupa chama yam nungsi asmaina donation to biu Mathang asina mo Moirang Them Tombi Devi Lupa Chani, Thagat chari. Moirang Them Tombi Iche ai Tombi, comment da su yamna lai iche bu haningai tana thagat chari ibung yupa sing gi tamak tani haina iche na ngasi to bireba donation se yamna yamlaba donation ni mafam do yawra kan da su ai mayam mafam da asum ucharake iche bu su haningai tana thagat chari iche tombi bu Mathang asina Khumuk Cham Umang Singh, Lupa Chama, Thagat chari. Khumok sam umang sing haningai tana thagat chari asuk yamlaba matang asida asuk yamlaba donation lupa chama to isu yamlabani haningai tana thagat chari Next donation asina Thonglen Singha, my brain, Thagat chari. oja bu su haningai tana thagat chari lupa chama donation to bilai Next asina Pangaijam Nita Devi Lupa Sani, Thagat chari. Pangai jam nita haningai tana thagat chari imalai pakna yai phare imalai bang nungsibagi saktam taaga ngasi thamoi de leiriba maichak mayam se phongdokpa ngamdraga su sengi mateng bisalakpa mayam sana mayam gi thamoi de kyamuk jamna chaiye base apun boina khoi mayam sina mateng tawsalakpa siga sum yengba khangba ngami yam nungsi jare thagat chari Mathang mingdo ke asina no jigida Pangaijam Nita Devi. Pangai jam nita devi nita production na su hape mai maming ra Nita Devi. Pangai jam nita Jina Devi. Next asina Jina Devi Lupa Sahum Janghai. Jina Devi Hanan Thagat chari. Jina Devi haningai tana thagat chari sugyam labai amount donation to birakpai tamakta tungda tai suina donation to bang ambo ibyu Kanglei Pakna kanglei Yai pakna yai Phare. phare imalai bang nungsi bagi asmaina saktam mayam no pirak pase yam nungsi thagat chari Mathang asina Haubujam Manglemba Singha Lupa Chama. akhoi di itei han thoi itei han bo haningai tana thagat chari matang asida sugyam labai amount lupa chama to isu yam labai amount ni donation to birakpagi thagat chari Mathang asina Mai Maming Jawke ko. Maming Jawke Warabo Yade. Amount ni chaure Lupa Sanga Hapirakpani. Do user Maming se phangde ne Maming se karino. Maming phangde Warabo Yade ko. Do Lupa Sanga de hape lupa mase chama Manipur donation to gini. birei manipur gini ado Manipur gini mingdi thok tare waro bigano kramba pokchen chaurba thamoi chaurba ibung upa iche ina oiduriba haningai ta thagat chari ibudona matam khodi makta thojan biba oyu Mathang asina Abdul Hakim Chaudhary Lupa Chani Thagat chari Abdul Hakim busu haningai ta Ina thagat chari Wadra Senior Wede Warabo matang asiga Yade. lupa chani donation to birapa asmaina to birapa lupa janghai torapa asmaina lupa tra torapa jaurei ming yaud bududi ming haidok tare waro bigano ming yaud pe hangi de ming haidok chage Dagadi oh Mathang asina Tilatama Devi Lupa Chama Thagat chari. Tilatama Devi busu haningai ta thagat chari lupa chama donation to birapa yam nungsi imalai bakna yai phare Mathang asina Haisnam Gomti Devi Lupa Chama. Haisnam Gomti busu haningai ta thagat chari imalai paki tamakta huji asuk namna chiriba matam se ga lupa chama donation to birapai tamakta haningai ta thagat chari Mathang asina Laisram Abung Singh Lupa Chahum. Laisram Abung haningai ta thagat chari Laisram Abung bu haningai ta thagat chari Laisram Abung se baba chun lakhangde Ate bawa suni wangamba. N Bisajit Singha Laisram Lupa Abung bu Chama. haningai ta thagat chari asmaina mateng to birapa tungda tai suaina mateng to bangambo oyu El Bisojit lupa cham N Bisajit Singha N. N Bisojit Singha busu haningai ta thagat chari lupa chama donation to birai Mathagi amount ama sangai sena kadai gino ma se transfer mari mafam bo jaw de Warabo Yade amount di chaure Lupa Chani jangai hapakpani Warabo Yade. lupa chani jangai happy 9077 ni ko my account number se roi beda. Pare. Do ma haijre. Receive from Mi haido Sena mani Mina dapat Devi. kami jauh Mina Devi Lupa Samga. Mina Devi bu haningai ta thagat chari lupa chama donation to birai MS Nivia Lupa Lisingama. MS Nivia haningai ta thagat chari asuk yamlaba donation to birapa loina na imalai bang nungsibagi ngasi ibung ipa mayamna to bireba donation se yamna maman yamlaba donation ngatani mayam puno pu haningai ta thagat chari lupa lisingama donation to birapa Mina Devi busu haningai ta thagat chari Nivia. oh Nivia Devi Nivia Devi ni. Nivia Devi Ah. haningai mafam se khangdare mafam se Nivia Devi karigumba video se engba tagadi comment da habiro Nivia Devi gi Habiro. mafam se khangba ngamdare waro bigano Mathang asina Phul Babu. Inaw ibu mo? akhoi gi yam nungsi ba inaw full babu Sani akhoi jangai hojai hapai? gini mana lupa sani jangai donation to birai yam nungsi inaw bu haningai ta thagat chari mapanda lerega so imale baki minungsi imale baki akhoi minungsi se phongdok pa ngamdraga so
ngasi mateng oina tawbirakpabu haningai ta thagachari fulwabu busu Lema Pokpam Bimala Devi Lema Pokpam Bimala Devi yes sume Lema Pokpam Bimala Devi lupa sama thagachari le pokpham bimola devi busu haningai ta thagachari lupa chama donation tawbirai Mathang asidi Thoksom Boinau Singha lupa yangkai thagachari thokchom boinau busu haningai ta thagachari lupa jangai donation tawbirai Kisan Khoisnam Inau Bi Devi lupa chani Aroi Boina hoisnam kari Handagi series ki Aroi Boina Khoisnam Inau Bi Devi hoisnam inau bi devi na lupa chani lupa chani donation tawbirai haningai ta Ahamba karbo donation thagachari miyam pathok sare aduga loina na ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯕ ꯏꯇꯥ ꯍꯥꯏꯅ ꯍꯥꯏꯔꯒꯦ ꯑꯅꯨ ꯁꯤꯡꯍꯥ ꯍꯥꯏꯅ ꯂꯩꯕꯅꯤ ꯃꯥꯁꯦ ꯆꯦꯅꯦꯜꯁꯨ ꯄꯥꯏꯗꯦ ꯑꯗꯨꯃꯛꯄꯨ ꯆꯦꯅꯦꯜ ꯄꯥꯏꯕ ꯃꯌꯥꯝꯗ ꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯔꯤ ꯑꯗꯨꯒ ꯑꯩꯅ ꯃꯃꯥꯡꯗ ꯑꯍꯥꯟꯕ ꯂꯥꯟ ꯍꯧꯔꯛꯄꯗ ꯀꯪꯂꯩꯄꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯅꯨ ꯁꯤꯡꯍꯥꯅ ꯑꯩꯉꯣꯟꯗꯁꯨ ꯀꯃꯦꯟ ꯇꯧꯔꯤ ꯃꯥꯁꯨ ꯑꯉꯝꯕ ꯗꯣꯅꯦꯁꯟ ꯈꯔ ꯇꯧꯖꯒꯦ ꯑꯁꯨꯃꯥꯏꯅ ꯍꯥꯏꯔꯤ ꯃꯇꯝꯗꯨꯒꯁꯨ ꯇꯥꯡ ꯑꯩꯅ ꯆꯠꯂꯨꯕꯗ ꯃꯦꯒꯤ ꯇꯥꯡ 3ꯗ ꯏꯔꯥꯡ ꯍꯧꯈꯤꯕꯅꯤ ꯑꯩꯈꯣꯏꯅ ꯖꯨꯟꯒꯤ ꯇꯥꯡ 10 ꯑꯗꯨꯋꯥꯏꯗ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒꯩꯗꯨꯒ ꯑꯅꯨ ꯁꯤꯡꯍꯥꯅ ꯑꯩꯉꯣꯟꯗ ꯀꯟꯇꯦꯛ ꯇꯧꯔ ꯍꯥꯏꯔꯛꯏ ꯃꯥꯁꯨ ꯗꯣꯅꯦꯁꯟ ꯈꯔ ꯇꯧꯖꯒꯦ ꯍꯥꯏꯅ ꯑꯗꯣ ꯃꯇꯥꯡꯗꯨꯒ ꯈꯔ problem thonakibadagi yahodre do ngasi anu singhana akhoi na ngasi QR se thamjabada lupa 500 donation tawbirai anu singha bu so haningai ta thagachari aduga loina na sige se jangai tara kun amani lupa jangai tara kun yawba amani ga sujauri ming yawda banina waro biganu aduma pu donation tawbirakpa mayam bu haningai ta thagachari amukamung ai QR hapcharake mayamna angam ba donation khara hapiu akhoi apun moina leminasi aduga loina na ngasi asagi kenodu jenge akhoi yo oza yamna maman yamna ba oza singna yam acho ba donation tawbirai lupa lising ani mi ani amana tawbirai lupa lising amasu mi amana tawbirai adugi yamna sauraba donation tawbirak pa yam nungsi thagachari makha tana asum ichinau singna support tawbiu aduga aigi marup amani khak sumoju marup amani khak sumoju donation tawrake na hairiyaba ado mogi donation do ngai dare mogi Oza Roman Oza Binoy amadi Oza Manjit Singha Oza Roman sari pullaga lupa 5,000 thabirakpani achobo donation ni Oza Roman adoi kai kai haiba Oza Roman leire Binoy Singh Manjit Singh Oza Roman amasung Oza Manjit Singh amasung Oza Binoy Singh abu haningai tana thagachari ahum na punjalaga lupa 5,000 donation tawbirai yam nungsi hujik ima leibak thoiba problem mayam se mayam oza singna nungsi bina obibadagi thamoida ngasi chaiba maichak se asuki matik chai yabada oza singna asumba tanja siga asuk yamlaba amount donation tawbirakpagi akhoina ikai khumnaba uchari adungasu tungdasu asum oza singna support tawbiraga ichinau singi apun boina mateng tawminasi kangleipak tangasi tariba awana se akhoi mayamna lan phomjauna changba ngamdragasu mapandagi ai angamba khara mateng tawminabase yamna nungsi ngasi pukchen se yam chauthok chaningai oi ngasi apun boina lepminei haibagi adu hujik apun boina senpham akhoi lupa 35,000 kajare adu makha tana amuk mayamna torokpa donation hujik aigi imanaba mayam ni hapna raktri moi hapake aina ngasi phone tawrame adu mapu aina video da ngasi tangani da video hapkatke haidor khibai matung ina ngasi ahambagi donation je mayam da thamjarakpani donation gi amount mayam ji ko punjal laga chauna tawra thasi makha tabagi donation je amukamuk mayam da hapjarake ngasi gidi matang siga loisan jarage ichina ibung yupa mayam puno ko haninga ne tana thagachari kangleipak na yai phare apun boina lepminasi mayam ai gi angamba mateng tawbiu haina nolukna mayang afam da request tawjari ngasi gidi loisan jarage kangleipak na pro pusibu convinasi ko ichina mayam pulapna yam nungsi loisan jarage ichina mayam kangleipak na yai phare do pa khangmana yai phare mitai ichina akho mayam punamak na yai phare Oza Roman Singh Bonterapur Assam ma hujik leiba sina Nahorkotia College Road haningai letana thagachari lising ani thabirakpagi tamakta Binoy Singha Oza Binoy Singha busu haningai letana thagachari Joypur Forest IB da leiba Assam Dibrugarh Assam dagi lupa lising ani donation tawbirai haningai tana thagachari Oza Manjit Singha busu haningai tana thagachari Naharkatia College Road Dibrugarh Assam Dibrugarh Assam dagi ni hai aduna lising ama group sina punjalaga lising manga donation tawbirai haningai tana thagachari Oza amana so engonda ngai tana contact tawraga kai kamai tawsige na wari sana na ibungduna yamna wana kamai tawsige kaidawsige tanara ebu contact tawbiraga sumai tawsi aina tha manipur sigi samai tawreba wari ngai tana
ibungsina phone tawbirakpabu ibungbu haningai tana thagatchari ibungi mingse phajana ei khanghaudare warobiganu makha tabada ibunga amuka wai sanara ibungi mingse mayamda phajana amuka haijarake haningai tana thagatchari ibungbu